पास तौखिबा बिल अहुम एक ओंदुना चना हन्नबा तक्सिलुनबगी दमक चीफ मिनिस्टर अक्रम इबोबिना लुचिंगबा पॉलिटिकल पार्टी की म्यूट कांगबु अमा दिल्ली की दमक इम्फाल थादोख्रे बीके मोइरांगजाना JCILPS की कन्वेनर इंचार्ज ओइरे अमदे केसे की फाजन की बथौमी मंगा लाखलिबा जून की तांग मापन फावबगी मनुंगदा थादोक्त्रबदी अकन मखोंजंग संगसिलगनी हाइना सिविल सोसाइटी निपालना फोंगरोख्रे खुरुमजरे ISTV पाव मियंग ताबीरबा सिंगमुतराम नोकचरे हौजिबा पुंगिबा पाव येलोमी कन्नबा असेंबली ना पास तौखिबा बिल अहुम एक ओंदुना चना हनगदबनी हाइना JCILPS ना मियांगा लोइनेना संगसिलगलिबा खोंजंग असिबु सरकार असिना लुमना लौदुना ऑल पॉलिटिकल पार्टी की मिफम पांगथोख्रबा मतुंगदा इंडिया के प्राइम मिनिस्टर प्रेसिडेंट वाइस प्रेसिडेंट अमदी होम मिनिस्टर ना चिंगबदा तक्सिलुनबा ngasi मणिपुर की चीफ मिनिस्टर ना लुचिंगबा ऑल पॉलिटिकल पार्टी की डेलीगेशन टीम अमा दिल्ली की दमक इम्फाल थादोख्रे ngasi yupung taramatuga minute nipu manga chapra matamda chief minister Akram Ibobi amadi deputy chief minister Gaikhangam anina luchingduna indigo flight ta chatkraba atopa political party sing adude lok jana shakti party gi MLA Karam Shyam Manipur People's Party gi president and Sobakiran amadi CPIM gi secretary Santa BJP gi spokesperson RK Sivasandra amadi party asigi media coordinator Basanta Kumar yaure मसीगी मथक्ता CPI की स्टेट सेक्रेटरी डॉक्टर M नरा अमदी BJP की ओजोइदी हाना दिल्ली दा लेख्रबनी मसीगी खोंगसद अदुदा सरुग्या के बा MPP की प्रेसिडेंट सोबाकिरना इम्फाल थादोक्ट्रिङैदा एयरपोर्ट ता पाउमी खरगा उनाबदा मांगना हाकिबदा मणिपुर दा मिटोक म्यानसा सिंह हेंगलक्तनबा तंगाई फदना इनर लाइन परमिट सिस्टम सनहंदबा यादे वफम असिमक सेंटर की लुचिंगबा सिंगदा थमगनी हाइखे Manipur da aikoida free da without restriction without prohibition da Myanmar dagi Bangladesh dagi Nepal dagi mayam changsilak pasina ngasi di Manipur je melting pot natraga dumping ground haibudu onthoktra lakli haibasi ngasi koi gi political party mayam gi leader sing gi mihut amoina aikoina prime minister da adagi home minister da even president bau dai koi khangan na thawang tori maram de koi north east harga Assam gi tongan ba makoi gi मकोगी नियम याम ले खुदम मैना प्राइम मिनिस्टर लेवल दा नेहरू लियाकत पैक 1950 इंदिरा म्यूजिबुर एकॉर्ड 1973 IMDT इलीगल माइग्रेंट डिटर्मिनेशन बाय ट्राइब्यूनल 1983 अदुग असम एकॉर्ड 1985 सुंबा मागी तोंगान तोंगान बा एकॉर्ड सिंग लक्ष्य लगा फॉरेनर सि तांथोना बहोनेबा अदुबु ngasi मणिपुर की लेंगाक सिना करीमता यावदबिदा प्रोहिबिशन यावदबि रेगुलेशन यावदबि रेस्ट्रिक्शन यावदबि ngasi मणिपुर से मपानदगी मितो मैम चंगसिलक्तना इकोय जे माइनॉरिटी तागदबगी इंडेंजर स्पीशीज इंडेंजर ह्यूमन हाइबुदु कोई चंद्रनो लेरबा मतम सिदा कोइना पॉलिटिकल पार्टी की मिहुत अमोइना कोई सेंट्रल की लीडर सिंग दा खंगनगनी नाकल अमरमदा CPIM की सेक्रेटरी KSI सांतना खोंगसर सिदा इंडिया की प्रेसिडेंट बिल अहुम सिबु एक ओलनबा एसएन पिरकनी हाइबगी थाजबा थमलखे यूनिनिमस ओना पास औरबिना असेंबली ना अनसिगी केनो अथुबा मतमना पाउ खंगनबिउ याय सिन पिबिउ पीदगना कई के सिमदोक याबो खोपगी हाइबि अथुबा मतमना मणिपुर यावजी ले फिल्मसदा सिन लो एंड ऑर्डर सोलो पकोलपा मिगी अखोई हिंगनबगी अखोई पुसी मेंग जे सोलो पकोलपा अदगी याम कोइनो पोलोंग तौरदि मसी केनोसी मणिपुर दा याम हेन साथीबा अखोई फिल्म लाकदौदो येंगा अखोना अथुबा मतमनि सिन पिबिउ नत्रगना करी करी अखोई सिमदोक सिमि याबा लेबगी हाइबदो अदु थादेबिरो ना हाइबने कोइनो पामिसे तसिने कोइनो थाजबदा मसी पॉजिटिवली यारकदरा हाइबगी थाजबमनि ले कोइनो असेंबली दा पास तौखिबा बिल अहुम एसएन पिरकनबा सीएम न लुचिंगबा ऑल पॉलिटिकल पार्टी की मिहुत कांगबु अमा दिल्ली दा चत्तुना तक्सिन गदौरिबा से ऑल पॉलिटिकल पार्टी की मिहुत कांगबु नते हाइना बहुजन समाज पार्टी की स्टेट प्रेसिडेंट एन कविता रिवॉल्यूशनरी सोशलिस्ट पार्टी मणिपुर की स्टेट सेक्रेटरी एन रतन CPIML लिबरेशन मणिपुर की स्टेट सेक्रेटरी एस सामुंगो अमदी AIFB की स्टेट सेक्रेटरी KS ज्ञानेशोना पुनः सही तौदुना थादोरकपा चेरोल अमदा खंगलगले म्यूट कांगबु असी चीफ मिनिस्टर ओ इबोबी की खुचाबी म्यूट खरगी कांगबुनी हाइना मराल सिरकले मियाम की येंगुना पॉलिटिकल पार्टी मरी असिगी बहुत सिंधुना BSP की स्टेट प्रेसिडेंट एन कविताना बहुत सिंधुना दिल्ली दा चतुना प्राइम मिनिस्टर अमदी यूनियन मिनिस्टर सिंह उनादुना ILPS की मतांगदा तक्सिनगनी हाइरे
JCILPS की कन्वेनर खोमराम रतन्ना कन्वेनर की फम असिदगी तोक्चरगे हाइना खगलकपदगी ngasi JCILPS की एग्जीक्यूटिव की मिफम अमा पांगथोकलब मतुंग को कन्वेनर BK मोयरांग साबु कन्वेनर इंचार्ज ओइन हाउख्रे JCILPS की खोंजंगबु गवर्नमेंट ना लाना लमजिंगनबा सिनबा थौरांग अथबा मतमदा अचुंबा पुथोक्तुना मियामदा खंगनगदबनी हयेंग जॉइंट कमिटी की एग्जीक्यूटिव बॉडी की मिफम पांगथोकलगा मखा ताना संगसिनगदबा खोंजंग लेपलगनी हाइरि ngasi joint committee ki office ta pangthokpa pawgi mifam amada ko convener Arjun Telhaibana convener oiramba ratan gi mathakta sirakliba maram chadi haiba ngarang convener masamakna sengdokre mahaki lamjing makhada khongjang maipakpagi matam yaroklaba sida aranba wafamda yumpham oiduna sirakliba maral asina miyamgi ihawasida karigumba chaiteng amasung apanba pirakloi haike masana convenership ki kano sidagi ma resign tawjarge haidana दरखास्त का कोई एजुकेटिव कमिटी दा सिलाई माफबा बाकी नमुद खनबदा मियाम नमुद खनबदा सुमाइना मा लौरे स्टेप से सुमी हैना लौरगा कोई अखोन सुमागी एप्लीकेशन से रिजर्वेशन एप्लीकेशन से अखोन एक्सेप्ट तौरे को कन्वीनर बिकेम मोरांग चाना कोई कन्वीनर इंचार्ज की रोल से लौरगनी हैबसुमा मियाम दा लौथुकसगे हानबदा कन्वीनर इंचार्ज BK मोरांग चाना Manipur government na case ratan da sirakliba maralsi matik saba khudam sangam yauna miyam da khangan gadabani khongjang asi furup amakhakta ginate Manipur da leminari ba yalomi pumna makine khongjang asi namaram oiduna saitheng khara mayok ngarbasu hanbalaitana sangsin gani makha taba khongjang hayeng executive body gi mifamna khanaraga lautokani hairi ngasi chatkiba all political party gi mifam maduna makoina karaiba kari step lawre habegi akutpa makoina kari tawrige habesigi koi observation amadi reading koi yang kumna koi ngasi dagi honai koi tawba hore aduga hayeng sisu koi tawgani madu tawga loina koi leiba general body che so sing leiba mayam sing adu koi punna phamina kanduda makha tawa koi sanging da step to wire lo miyam da lok thokcharakani athu matamda sigumba chayetnaba amadi miyam da chamam naba phawliba se masi kohon nabagi damakta Manipur government na yamna immediate ma action local la da highway magi asingba chumba nu puthong nabagi damakta aikoina madu demand tawri aduga makoina ngasi lauthokiba dugumba akoigi wanted adusu adugumba cyber crime gi kari leiru mayam singasi ngasi yamna ten gi bangasi nomni sigi manungda kadai bo ka yamna verification tawraga lauthokuno aduga kadai bo ka yamna singna tawka na lauthokuno haiba sisu aikoida yamna chamamna phawi aduna maram oraga yamna thuma tamda athubada Manipur government na sigumba miyamna chamamna phawlibase masi thidoga yamna thuma tamda miyamda singba chumba ma khangan gedabani haiba simai kuna demand tawi Maraksida JCILPS की कन्वेनर खोमराम रतनबु UNLF की मेंबर नि अमदी महाकु फाबंगamba मियोइदा लुपा लाख मंगागी मना पीगनी हाइबा असि पालिबा सरकार असिना मियामगी इहोबु नमथनबा खोटनबनी हाइना BJP की MLA जोय किसन फोंगदुख्रे ngasi mahaki mayumda pangthokpa pawmisinga unabada mahakna makhatana phongdokibada chatharagliba sarkar gi thawong asina ILP sana haningde haibasi mayek sengna takle police na puthorakliba photo asi achumbra haiba thigalabra hangakli photo asi sasinaba oiramlabadi Manipur police na ratanda lalle haijaga doribra photo asina achumba oirabadi mahaki mathakta FIR lokatkhra mahakpu phananaba warrant pikiba leirabra haibna chingba hangkaya hangke पुलिस ने रतन की मतंग दा थादोरपा चेरोल अदुदा मांगना तोंगान तोंगान बा कम्युनिटी सिंगी मरकता इरांग ठोकननबा सिरली हारिबा से रतन ना ILP की इहो सागतपगी एक्शन लौखतपनी हाइवेदबगी मरम लेते Manipur सरकार ना ILP सना हनबा पामदे हाइरबदी सेंगना लाउथोपियो हाइके माक मसा अमदी BJP Manipur प्रदेश ना ILP सना हनबगी थबक खुदिंगमक लौखतलगनी Constitutional oiba miyamgi ho kudingmak mak masa amadi BJP gi legislative leader oina mangjil thaduna saruk yagani haike Manipur police na ratanda lokhaliba action asigi chap saba achumba maram miyamda praman galoina na chayolamagi manungda puthokadabani karigumba achumba maram puthokpa ngamdraba legal procedure la na tawramba oirabadi lebak miyam amadi ratan masada lale haifam thui Nimit tareni ki manung da ratan da lokaliba tabagasi legal process kaidana asengba khongthang ni khangandrabadi leibak miyam ga samnaraga paliba sarkar sigi mathakta democracy amadi miyoi constitutional right mangan bagi ihau sangsilakani haike
से खोमनाम तंगी चंगली बसे मणिपुर पुलिस न चप चाब मैम दा खान बम थई पुलिस के आरोप तो खुद खान भाई याद लेरगसु श्री रतन की मतंग दी मैम दा खान बम चुमी मा सी एहो सी गलो चिंगम मोइबना मैम की थबक तो ओइ मरमना चार्ज में तंग माइ मरमदा तक्शन बसे मैम पुनम सिंगने निंगाय ओइ अदुना मागी मथक तो असेंग बनी अदुगा लीगल प्रोसेस काय गिदे कोई पुलिस की तगुम तो तोगी मागी मथक एफआईआर लोकली कोर्ट मा से एब्सकॉन्डिंग ओइना लौथोपना थीबा खंगतना वांटेड लौथोपनी अदुगा फोटो असी कदाइदगी फंगबनो करिनो आइदि मोय हाइलाइट फंगबनी नत्रगना अखोय की मोय की मियम फाब अदुम मरक चिंबा मैम से उतगदी सरकार ने इहो से मंदन होनबदा आराम कोंथांग लखपने न लो तो मरम लेते गवर्नमेंट से तरेन की मनुंदा अचुम से पुथोक्तगदी मैम गलोना इहो से नमथन अब को नहीं आइदना आइना पालिबस गवर्नमेंट से मतता आइना इहो मसंसिलदन अमरमदा जॉइंट कमिटी ऑन इनर लाइन परमिट सिस्टम JCILPS की कन्वेनर ओइरिबा खोमराम रतनबु मणिपुर गवर्नमेंट ना रुपा लाख मंगा की वांटेड लौथोखिबा थवंग असे मणिपुर गवर्नमेंट की मथोंग हुक्तबा थवंग अमनि हाइना NPP की प्रेसिडेंट एन सभा किरण फोंदुखरे फेसबुक दा नत्रगा ट्विटर दा फोटो थागले हादना JCILP की कन्वेनर ओइरिबा निपा अमा फाबा मंगंबा मतमदा रुपा लाख मंगा की मना पीने ना लौथोरकसे मणिपुर सरकार की कोक यौदबा मणिपुर सरकार से ह्यूमन बीइंग नते ह्यूमनॉइड मी मानबा अदु मी की थमोइदि चेंदबा ह्यूमनॉइड न लुचिंगदबा सरकार अमा ओइरे मरमदि फेसबुक द थागलपसे खोने खंगी गांधी फैमिली की मरमदा जवाहरलाल नेहरू की मपू से पर्शियानी मुस्लिम ने न लाउरेमनी अमिताभ बच्चन से नेहरू की मसा ने फेसबुक द थागलेने अदुना अनफाउंडेड ओइबा बेसलेस ओइबा युमफमदा सुमाइना JCILP की कन्वेनर श्री खोमराम रतनबु फागनी हैना चंचल पखोंजंग से मणिपुर सरकार की माइकैदगी थुन हंतोकपियो हंतोकत्रबदी कोई मोखोगी कोक याउदबगी मतौ थमोइ पांदबगी मतौदो मणिपुर की मयाम द ओनगनी KSA की फाजिन की बात थोंगी मंगा लागलिबा जून की तांग मापन फावगी मनुंगदा थादोक्त्रबदी अकनबा खोंजंग संगसिलगनी हाइना सिविल सोसाइटी निपाल न फोंदोखरे कैसाम पाटल लेबा इप्सा की ऑफिस द पांगफुकिबा पावगी मिफम अमदा इप्सा अकोमलोब कंगलामई CLK इपाक पांदम किल अमदी KSA की लुचिंगबा कयाना सरुग्या खे पांदम की प्रेसिडेंट युमनामसा दिलीपना KSA ना पोजान तौरंबा नन मणिपुरी अनि वाकल तामिननबा KSA की ऑफिस दा वारी सानरिंगैदा KSA की थौमी फाजिन खिबा अंगक फावी पॉलिटिशियन अमदी ब्यूरोक्रेट ऑफिसर खरना हायरगा KSA की थौमी हेक्ता फाजिन खिबा असिना ताकपदी मणिपुर पुलिस मखोई की खुत्तन लेरे हाइबा ताकलबनी हुरानबा मी फाबगी महुत्ता हुरानबा सुनथोकनबा फारुबा मीबु अरानबा ताहनबा गवर्नमेंट की मतों हुक्तबा थौंगी हाइके कंगलामगी प्रेसिडेंट लेरिक लेमना थौदोगसिगा मरि लेनना सरकार दा हाइबा याबा वाफम हाइख्रे अदुबु गवर्नमेंट ना मना तादना लेदे मणिपुर बु मांगनबा तौरकपा थबक थौरम की मायुक्ता लेगनी फाजिन किबा महिरोई थादोक्तबा तारबदी नन मणिपुरी सिंगना दुकान हांगबदी लायरदना लंबीदा फावबा चलहलोय हाइना अकनमु वाफम थमके इपा की प्रेसिडेंट जादुमनीना KSA की फाजिन किबा महिरोई मंगा की मथक्ता पुलिस दा अरानबा कंप्लेन तौकिबा मियोय सिंगना लागलिबा जून मंगा फावगी मनुंगदा कंप्लेन विड्रॉ तौगदबनी अमदी लागलिबा जून तांग मापन फावगी मनुंगदा सरकारना थादोकदबनी करिगुंबा थादोक्तबा तारबदी ngasi family civil society निपाना लुचिंगलगा अकनबा खोंजंग संगसिनगनी अमदी हिरम असिगा मरि लेनना KSA ना लखलकपा थबक खुदिमक्ता मतेंग पांगनी हाइके लुप सिंसिगी माइकेदगी अखोइना थमजनीगी कंप्लेन तौरिबा लान कंप्लेन तौरिबा अखोइगी दशर प्रसाद मसीग मई लेनबा राजेश कुमार यादव मकोई अनीना कंप्लेन दो तौरिबा कंप्लेन दो मधु लेबा मियांगी ओइरिबा खुनाई सिगी ओइरिबा मूवमेंट सिगी केसी असुम थबक से खंगा कांदा मसी लेबा फाइबा यूथ सिंसे असार सिंसे मकोई लाइव तंगमा ओंग दमुई लोथों हुई जाती लोग दमुई अदुगा गमेंगी बाकी दा थमजनी के बपोर मना लाइवा हागिवा मरा लेते वो साथ सिंसे लाइवा जुनगी तंग अपन बगी मन दा थादो कदो कहीं में थादो तरबा मसी मखाता खुदा मयाम न पामने दे अपनी बन मियाम सिंसी सोले बन सिना जिने साइना मियाम की लाइव सिंदा उआ पीरे हर मयाम खंग होता है सो आई कोई मसी मगाता है कोई मियाम हुन्ना बन तरुपी है
KSA thongmi singna pojan tawba nan Manipuri ani pharubagi damak Manipur police na fazin khiba thongmi manga condition amata yaudana thaduruknaba Manipur People's Party na phongdurakle pojan tawba nan Manipuri sing kankatuna thamlaga KSA gi thongmi sing fazinduna thamba thawongbu usekon Yuvraj Pali Mairapai Association Linthoingambi Women's Development Organization usekon takok mapal Laikon Women Development Association amasung takok mapan Women Mairapai Association na wakanifam phamkhri hari ILP gi ihauda fazin khiba mairoi sing thadok trabanina hayeng dagi haugadoriba BA BSc mari suba semester gi exam boycott tawragani haina college kunithoi gi apunba college student council Manipur nanga silauk thokre JM college da pangtho ki ba pau gi mifam amada councilor sigi convener Danachandra Khaidemna fazin khiba mairoi sing phibam amata thamdana thadok nanaba takshinduna lakpani Mairoi Singi wafam Tawaidabadagi Hauzik Sathariba Ani Suba Amadi Taruk Suba semester exam Tauriba college Tarahumdogi A block Amadi exam sing Nasi Tinjinki Hauzik Sathariba ILP gi ihawasi Niwe Karakakinate Miyam Punna Yelahumi Kanminasi Haiki Uriba ihawasi Niwe Karakakinasade Koi Tungi Miwal Kanabki Damakta Kogi Chinda Amadi Tamda Taminariba Kogi Ichil Naushina Punna Saruga Mayaduna Haiba Kungingasida Saruk Abiyu Haiduna Mayamgi Tongda Ikosugari Karigumba Hayindigi Haudri exam Sida Akon Brokato Keriba Asigi Mayokta Karigumba College na College Singna exam Togirama Targadi Madu Tulapa Pata Punamak College Ki Authority na Masamasana Kuzagadan Highway Pharmacy Yam Kandamonga College Council College Kunituna Pumba College Council Sinaway Akanamonga Wapam Tamzari Manipur University na lauduna hauzik tathariba amasung hayeng dagi pangthogadoriba BA BSc 4th semester gi parikha da apanba PB ganu haina college tara Nepal gi mahiroi singi loop oiriba coordinating committee of colleges student union of Manipur na appeal tarakle ngasi GP college ta pangthoki ba pau gi mifam aduda committee asigi convener Nilakanta Longjamna mahiroi singi oina di parikha haibasi yamna maru oiba amadi tungi punsi lepkadaba wafam oibana ayetpa apanba PB ganu Miyang isu singda mahiroi singna saruk yaduna lakli adabu mahiroi singbu khulai oina sizinabadi yaningde education free zone ohenbiu haike lawa semester exam asi sathariba exam asi amasung hayengdagi haugadariba 4th semester gi exam asida Manipur laiba kana gumba lup amatana ayat apan bibi ganu Manipur government amasung masiga mari lainaba authority singna exam asi da take the kaidana yakai thingai thon da na ba section darang lokon Kyamgai Muslim oinam lokon mapada fit chamarom sangna Imphal 12 gi torban kai khibaduna maram oiduna awana taraba singda kendra gi MLA amadi Manipur sarkar gi mari lainaba department na miyam gi awaba koknaba gi mahutta Kyamgai Muslim gi relief committee na hunaduna leithok haibasi leibak masa tadaba thawngni haina youth development pioneer organization na thador pachol amana khanglakle Hauzik atem prem talokjari Changi labor somakpadagi producing attaba akcham choktarpa tumba chaba yaraktaba khong hama nungayaktaba singidamata amatta ngaraba upaidi jolib syrup amasung jolib capsule bu chanmina sinavyo Admission open 2016-17. Irengbom Thamja Devi IITD Nursing and Healthcare Research Institute and Multi-Speciality Hospital, Uripo Khoisnam Laikai. Courses: GNM 3 years, BSc MLT 3 years, BSc MLT Lateral Entry 2 years, PG DMLT 1 year, Master in MLT, MSc MLT 2 years, Diploma in MLT 2 years. UNACO School, Excellence in Education, Kongman Zone 3 West. Admission notice for Class 11 Sciences 2016-17. Last date of form submission 8 June 2016. Date of entrance dates 11 June 2016 Saturday. Exception of admission and the tuition fee for rank holders in High School Living Certificate Examination 2016. 038524463884. Panacea Coaching Center, New Chikon, the best and the only trusted coaching center in Imphal. Admission open 10 foundation course for class 6 to 10 starts 23rd June. Our toppers are 2nd position M. Suzana Devi, 3rd M. Basundara Devi, 6th Gary, 10th Yaisana, 11th Selina, 13th Davidson, 15th Sujakanta, 16th Ningthem and 25th Apollo. Hurry, limited seats.
Irodio Coaching Institute. Admission open for Class 11 Science CBSE 16 June 2016. Visual-based learning sigi kanabadi takliba adubu laina khanghan bangami amasung mitna uraga khangkiba para adubu laina ningsinghali. Other features are small batch size, faculties experts in CBSE syllabus and exam pattern. For more information, Irodio Coaching Institute, Kangabam Leirak Machin, behind Vigo Hotel. Break matung mem taram nokchari. Manipur da ILPS sana halu pass out kiba bill ahum act on to police na fa kiba mahiroi sing condition amata yaudana athuba matam da thado haiba davida samu sang brilliant club community hall da torang bam manos kumar na chara helak pak ngasiga thana nimit humni sukre modern higher secondary school da class 12 tamniba mahiroi sina chara henbada saugaladuna ngasi naram thongdagi imphal kangchup lambi miyamna lambi thingduna khongjang sangshin basu hokre Lamphilgi area da labor officing matam kaktana thingbagi thabak chatherakani haina lamdam adongi mera paibi singna lautokhrabani Amaramda ILPS ki ihau gamari leinana haukiba April 13 dagi maino lerakta chara henbagi khongjang sangsilakpadagi hauzik samusang community hall da khongjang sangsiliba modern higher secondary gi mahiroi T Manoj Kumar gi phibam sokchilakpadagi ngasi nungthil health services Manipur gi CMO Imphal West district ki makada medical team amalaktuna maku lokatuna makata na layengnaba Rims gi hospital da thamkhre ma ki hakchang sokchilakpadagi ngarang dagi hauna laikai miyamna senaduna lakpani loinana police ta pau pirabasu matik saba thabak lokatpidi haina medical team lakpada miyamna asawa phongluke ngasi Imphal West district police ki kangbu amasu wafamdada laktuna miyamga wari sanaraba matungda mairoi adu puan khibani सरकार की थवों यानिंगदब फोंगदोक्तुना मियामना सामुसंग लंबी थिंगबगी खोंजंग हेना कंसलनबा वारिप लौरी हाइना नुपी अमना फोंगदोरखे लाक्ट्रिबक्सु अखोय मखोयगी वारिसे कारबा मतुंगसिदा याय नत्रगा यादे हाबदुगी अरेपतो लेरकांदा यादे हरगासु अखोय खोंजंग जंजन जगन यारे हरगासु अखोय हंदोको मतंग ओरगासु अखोय हंदोक जगन डाइटी रोड की सिगी मफम जगह से दा कोई लोइनबो पाव फावना जरे इमाय बेन पुना मक्सिंग कलब नो लोइ फावना जरे लंबी थंगबगी खोंजंग जे कोई मखा ताना म अदुमु चथा जगिनी JCLPS na Manipur da inner line permit system chana halu haina sangshiliba khongjang asibu sawatuna ngarang iram sifaida lamdamadongi maira paibi singna maira gi reli chakre maira gi khongsaradu da Manipur da inner line permit system chana halu assembly da pass okiba bill ahum act ta on to haiba kholau kya sulauke awang lekin thabi development committee amadi maira paibi na sinduna ngasi awang lekin thabi da leiba bazar board set ta miyamna ILP sana halu haiduna khongjang sangshin kre Kongjang mari leinana miyamna lambi thingba amadi human chain semduna pass tawkiba bill ahum act ta olu amadi sarkar gi thawong pen di haina pen da kholau sing lauke JCILPS na sangsilakli ba khongjang sawaladuna Bisnupur district ki thamna pokpi da maira gi khongcha chatkre Thamna pokpi apunba maira lupna sinduna thamna pokpi dagi horaga moirang kaithel tamna lakpada lamkhai da police na thatuna chalan khidre Thawal district ki salungpham dasu miyamna lami thingduna ILP gi khongjang changshin ki ayuk angan badagi hauna wangjing dagi salungpham lambi gi sarukama oiriba Salungpham ngaten soi kaitel amadi Salungpham high school mapada ter mai thaba amadi u phaijinduna lambi thingke kaitel kana khide khongjang sangshin khiba miyamna phajin khiba mairoi sing khudak ta thado police ki ka henba thawong yaning de ILP sawatuna khongjang sangshin liba makoi busu wanted lauthok piu haiba kholau sing lauke JCLPS ki khongjang sawaladuna ngasi pangai da leiba Kanan Devi Memorial College of Education gi ozamadi nan teaching staff singna college asigi get mamang da wakani from pangtukre we want ILP not ban and curfew protect student haina iba pleka sing wakani from aduda sijinake sarugya kibi ozamana phongdorapada pass tawkiba bill ahum ek on to amadi fazin kiba mairoi sing condition amata yaudana thadora u haike तो हम से एक ओइन ओंथोकपियो ना गवर्नमेंट दा डिमांड तौजबनी पीसफुल वे दा अखोगी खुद खुद की ओइबा बन धरना सिंह स्ट्राइक सिंह तौबना अखोगी छात्र सिंह हाजन दना थंबा यासनिंदे हाजन की छात्र सिंह अदुगि मतमना कंडीशन अमता यावदना थादोपियो अदुगा अखोगी लाइक तंबसे पीसफुली अखोई फंगहनबियो ना गवर्नमेंट दा हाइजनिंगे
Manipur da ILP sana halu haiba akan ba ihong marakta senior journalist Yambem Labana Manipur da ILP system chanaba sungya yaroi haina miyam gi mifam amada phunggo kibadagi miyam gi mahut silaga ipakna wafam khara thamkiba matungdagi wafam asi henna sathor pagum uhalle masimakti yamna laibak thibani isu asigi matangda Yambem Laba amadi ipak ki marakta thorakliba wafam asi laibak masa taba mawongda loisinbana chungani hari hiramsigi matangda Mitay Youth Front na ipakta thamnakiba wafam taramna oi yamna lebak masa taba wafam ni haina lawi adumna di oiraga isu asimakti Yambem Laba amadi ipak ki oiba lanai wafam din natti haina lawi miyam tinba mifam amada phongna ngangkiba wafam oibana minute aduda tinkiba miyam amadi miyam khangna sengdokpagi mathau tare khana media gi khutangda khangan kiba oigani khali isu amana inabada akaibalaiti adubu miyam gi ihongna kham thengna kallingai cherakta mafam matam yengdana isagi oiba wakhalol ama hekta phongdokpa haibasi iho asibu sangsiliba miyam gi mafam dadi iho adubu khurau thangnaba natraga namthanaba wakaini haina lawdaningai leiti hade mitop amatana ireibak iramdam gi damak kaidongaida wahi amata fawba haibiroi lebak gi damak angamba thodang yariba ekoi masel khaktani khanariba nainariba hawdoknaba watpadagi saunariba penadriba pumnamak khangminaraga amukta natrabasu chamarak phaminase lebak wakhal fawdoknase lebak masa taba warishin ama puraksi haide Lamdam sida ikhalakliba naha singi human resource hengat hanbada mateng pangba masung makoibu hena personality amadi leadership quality lainanaba Manipur gi fam kayada modern music ki khutangda national character ama chelhanaba gi panamda amikna athuba matamda music concert kaya pangthok lagani hari Manipur Press Club ta pangthok pa pau gi mifam amada all Manipur matam isai kanglup amik ki president Dr. Hamum Nabana miyam na sangsiliba ILP gi khongjangda isai nongmai gi lup asina su sarpiyaduna lakli makata na su yakhigani isai nongmai gi thoram pangthokpa matamda ILP ga mari leinaba slogan kaya laugani miyambu mikap thokhanba yaba isai kaya su sakani kanagumba lup singna karigumba thodok ama thokpaga isai nongmai hekta thingjinbagi chanabi leiriba ase nungaite performing art form singna khunai amabu semdokna ba khonabada achoba thodang yare Karigumba athingba piningba tarabasu amik natraga apex body amada hanna tanabiramu haike Jiri baungi contract oza singi dabi asi mai leinaba authority na athuba matamda yengsinduna thabak oina pangthoknaba case o jury and Tamenglong branch na pungning singsile subdivision asigi mahima singi lamda chawna hoba ama leiribasi yenglaga matam sangna wazaraklaba oza sing asigi dabi asi pithokpiu hade hauze amuka hana tenba be antlokchari Build your success BYS Palace Compound Machalema School 16 की मेट्रिक परीक्षा दा 6% ताबा मंदर पसी नो बा अमसुंग BYS कोचिंग इंस्टीट्यूट अनि मतलब ग्रेड एजुकेशन BYS की हॉस्टल दा लेजन BYS की फाइनेंशियल रिजन कोर्स अनि मतलब यावर का माय पापा से मंदर रखिबन Admission is going on Pain relief ointment Khwangnaba okchikpa tangsikpa phunaba singbuda sinaba yarba lipsa thukna puthok saba Oza Proactive Academy of Competitive Exam Written Exam ga mari lenana Proactive Academy na sinduna lakliba jungi tang ahumdagi special course hojragani Medical Directorate amadi Education S Department gi Office Assistant logodoriba amadi Revenue Department da LDC Revenue Inspector Jiladar amadi Mandal ga mari lenana special course asi chathagadabani ngasimak admission tawbiyo course ki matam nungtil pung ahumdagi pung 3 minute nifunga pawni Slope Lane Public School, Khongzom, Manipur. Admission open for class 11. Biggest and finest boarding school in Northeast India. 100% pass percentage in CBSE class 12 examination. Contact 961-5965-922 9856-835024 www.slopelandpublicschool.com and wishing Likla on its 25th celebration. Reki matung me amu kana taram nok sari Manipur da leiriba ana laying gi thabak tawriba tongan ba private clinic dental clinic
ऑप्टिकल अमदी टेस्टिंग लैबोरेटरी कया रजिस्ट्रार तौद्रे ISTV न्यूज ना हेल्थ सर्विसेस मणिपुर दगी फंगबा पाउगी मतुंगिना मियोय खरना तौनिंग ममोंगदा क्लिनिक ऑप्टिकल अमदी टेस्टिंग लैबोरेटरी न चिंगबा कया हांगदोक्तुना अना लायंगी थबक कया चथरी हेल्थ सर्विसेस दा रजिस्ट्रार तौदना कनागुंबा मियोय अमतना क्लिनिक डेंटल क्लिनिक ऑप्टिकल अमदी टेस्टिंग लैबोरेटरी न चिंगबा सिंग हांगदोक्पा यादे हाइबा अकंगनबा नियम लेरबसु नियम असी थौसादना मियोय कयाना तौनिंगबा ममोंगदा थबक तौरे Manipur Nursing Home and Clinic Registration Act 1992 gi Section 3 gi makada dandi piba yarabasu dandi asi yamna pipa maramna kanagumba amatana ek asibu thausadana maning makha tamna thabak asi chatharakpani hari makhoina mari raina ba health services da registrar tawbagi mahutta masa masa gi clinic yauna ana layang bagi thabak tawriba mafam singbu sel thadaduna mi changlakna ba haiduna media gi thongda advertise tawbagi thabak ti chathari paw sina makha taraduna registrar tawdaba clinic dental clinic optical amadi testing laboratory singda karigumba khudong thiba amadi fata nungda thorakpa matamda health services na daita puroi haina health services ki director masana khangalakle miyamna su registrar tawdaba ana layang baga mari lainana thabak tawriba mafam singdagi section na khangalakle amaromda atopa pawgi likhut namagi matungina registrar tawdaba ana layang gi thabak tawriba tongan ba mafam sing asigi mathakta akanba action lokhatpa yanaba athuba matamda khara hena kanba ek ama chana hananaba manipur sarkar na khanaba leiri hari manipur imphal yauna manipur gi mfam kaya da housing clinic dental clinic optical amadi testing laboratory chani gi maya da registrar tawdana ana layang bagi thabak tawduna leiri hariba mafam sing asida khudong thiba thorakpa matamdadi manipur sarkar na yengsin bidi haiba wafam thamna khiba kaya leikre registrar tawdana sigumba ana layang gi thabak pangthokpa asina miyoy kaya da khudong thiba thokadabadagi kannabagi damak tangai fadana registrar tawhannaba anoba ek ama puthokadawri bani haina paw sina makatare yaripok top sing thada leiba s milal kawba miyoy amana mafam aduda yadaduna leiriba thong asi atuba matamda mari leinaba singna semjin view haina ISTV news ki miyamgi kholaw people's voice ta phonglurakle Yarpuk bazar dagi kilometer tarik lom awang lom dat chatlaga Chanchakong village lay masigi thong asi yadaba matam yamna kuire thong asi praja singidi latlan uiribani adugu hinganabagi damak ising mayayda khonga lalaga chatnari hawjikta suk yamna warasinadi nongju thagi matamdari kari oirani praja singi awaba ingbiduna mari lainaba authority singi nem changanini ngarang pangthokkiba IMC gi mikhalda ward number 5 ki polling station ama oiriba 5/2 uripok basaspati laikai ukal club ta ward asigi IMC gi candidate wakambam saratna bot thadaba loiraba matung polling station manungda pung ama hena lei haibasi aranba wafam ni haina candidate wakambam saratna paumi singna phongdokre uripok kumantem laikai da leiba masagi memda pangthokkiba pawgi mifam amada mangna makha taraduna ngarang bot thadaba loiraba matung pung manga khara helakpa aduaida polling station asida problem khara leiri haiba wafam lakpadagi mak masamak mafam aduda chatuni yengsimki loina polling personnel singasu wari sanaki magna polling manungda minute manga fana polling station manungda lekhide sumnatangi problem kari leibage hanglambatani matamaduda BJP gi workers singna mahakpu lan uhannaba khudakta irang sagalaki mafam duda leiramba mipung khudingmak asengba loina khanglibani BJP gi candidate su oiriba mahaki sumangda leiba polling station amada matau karamna polling manungda pung ama hena leigodarbrino mangonda chathakiba thawng asi leiba ki seba tawgi haina thorakliba miyoy amada chatkadabali chatnate masidi huranba mi amada chathagadaba niti niyomni thadogasi mahakna nungaitaba phungdokhe koi pung ama makhai manungda ina thong non jalaga leirambagi degi thong hangdokan ain chenthorokbugi wari oina hape madu pura aran mani aina sangu budi pung ama kanaguma ama manungda sangjalaga leigre candidate ki manaw pamne karamba candidate no kanano ga dei khangdi adu manaw pa singni kana hainaba phone lakpadi aite sangmani aduga ngasagi pung ama makhai ina leigre dudi yamna maram chadu haitare pung ama makhai bu aina mafamdu kamai leiduna presiding officer kari karama yam leiri moi khangdana ai tumina sang suya bunate adu aina sanga gadi ka presiding officer adagi leiri ba duty time yam moi di kari tawle hoba agency yam leiri moi yam leiri aina kamai to sanga do no se yam somta se mun nam tan nei no biro
पुलिस न फुबदगी सोक्तुना लेरिबा तारिनिगी मतंगदा सेमखिबा जे सिनांगसे उरिपोक कांगचुप लंबी थिंगबगी खोंजंग चथरकपदा मिये कया खुदोंग सादब मायउनख्रे उरिपोक लंबीगी मफम कयादा मिये कया थोरक्तुना लंबी थिंखे पुंग खरा लंबी थिंगबा कोमथोकलुरबा मतुंगदा नुंथिल पुंग अनिरोम ताबदगी हौना अमुक मियाम थोरक्तुना लंबी थिंगबगा लोइनना लंबीदा पोलम कया पैसिनबा मदि तयारना चिंगबा मै थादुना लंबी थिंगबगी खोंजंग चथखे National Food Security Act ki makada ahongba mamalda miyamda cheng phanganabagi laukhatpa thorang makada Thawbal Municipal Council Ward number 10 gi Councillor Hizam Jamuna Ward member Okram Ingocha amadi Waikhom Munalna ration card ching yanthokre hari Hozik amuktang hana tenra bem thlojri Imphal Valley Academy Co-Education admission open for class 11 Science Art included Home Science for academic session 2016-17 facility Boys Hostel, Girls Hostel, Lab Physics, Chemistry, Biology and Computer, Boys Toilet separate, Girls Toilet separate, Transport Imphal Valley Academy, Canteen and Playground, separate classroom. Hainau ya sing mamahau pambirabadi Lecture Freshy Mango Buns adusu sumna tagi lupa tarada 600 ml na 1200 ml Freshy Mango drink labada Mimi noodles lem na hapchagani champrado na fresh winning labadi thakpiyu Freshy Nimbu Pani punamak fresh amasung pure oiraba Freshy Science Tutorial Center Wangkhai Kaithal Asangbi Sahi Khudingi Leptana Paba Mahiroi Putuktuna Lagliba Science Tutorial Center da Anak Sahi Gisu Tarataruk Suba Position da Burul Deb Widrom Amadi Kunmari Suba Position da Laima Pokpam Merina Devi Yauragle Admission open Class commenced from 20 June 2016 Last date of admission 18 June 2016 Please contact Science Tutorial Center Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na jingbasu lauthokpa yai hakchang gi ahenba fat pamdaba body gi hair lauthokpa yai ngasi mag unabiu Dr Madhubala Laser Beauty Clinic MZ Avenue Imphal Sabala bi matungina inkhali bi nipimja sinda awa ji thingpang awaba kaya lagi khasitang orabisu kanaba phangnaba nipi macha khaktangi oiba higher secondary school ama mamang sei lagi mayam gidama dul tam sakai asimak Ascent Girl Academy Sangolman Vijay Govinda mamangda mention biro Break matung mayam wam kana taram nokchari Loktak Paramadi atay wetland sing kananaba India government na puthokliba Wetland Conservation and Management Rules 2016 Bilgi matangda all Loktak Lake areas Fishermen Union Manipur na sinduna thanga haweng chingyada Loktak ki akoibada leiriba club NGO amadi miyamgi oiba kananay naba mifam ama pangthokre Tharamaduda Dr. R.K. Ranjan Kohorgi Funindro Konsam ZNU gi Professor Amar Sharma Environment Activist Salam Rajesh Loktak Ngami Sinmi Cooperative Society gi KS Navakumar Korgi Panmay amadi Kram gi Jiten Yumnam Susarugya ke India government na nauna puthokliba belasi ek ondrungegi mamangda apam pamda mot pinaba tha amagi matam piduna India gi mafam kayada khananainari belasi gi section mangada yauriba lamdamaduda khundariba hanadagi leraklaba miyamgi hak irei leitabagi mawung uri hanadagi chanariba Loktak Protection Act 2006 asina hauzik fawbada ngami singda phangliba chaitheng asigi chairakta anoba rule asigi section 8 na ek asibu hena mapangal kangkhalpa yabagi khudam amalakpasi kudong thiningai ni haiba mot pinakhi mifamaduna hanadagi leiramliba Loktak Protection Act 2016 namadi Wetlands Rules 2016 nakpigani Loktak Protection Act 2006 amadi Wetlands Rules 2016 asi sanaba yaroi haibagi amatta oiba wakalol thamnakhi na protection to gi yaude haibi dongta ek se yaning da bane ba hujiki Wetland Conservation and Management Act 2016 se masi laku matam da masda yauri ba rules singa se Loktak Protection Act asi repeal tok thoga masi na no na fresh na seven bagi apam ba ekoi da fill tawi Himalayan Group of Professional Institute na awang nong poklamdamgi mahiroi singda kudong zaba kaya pili haina ngase Sega Road Thawdaba bok lekai da Career Solution gi office da pangthokpa paumi singa unaba amada institution asigi chairman Rajnesh Bansal na phongdokre Maana makha taraduna class 12 loiraba mahiroi singna makha tana laik tamnaba honabada leiriba institution singi maramda kupna khangnaba honagadabani
Group asigi makada mai masing tamningba awang nongpok lamdamgi mahiroi singda akhanaba mieng thamduna mateng pangani haike. Tamenglongbu asangba mafam ama ohenaba pandamda World Environment Day ga mari leinana Rainforest Club Tamenglongna District Headquarter gi akoibada u chara kaya thakre. Taramaduda manga suba Manipur Rifles ki Assistant Commandant Namsadai Peter World Environment Day celebration gi Secretary Namlalung Gangmei Tamenglong Police Station gi Police OC Anthony Su Sarugya ke. Tharongi sarukamu oina United Wilders School da mahiroi singi SAE ba sangdamnaba amasu pangthuke hayeng marathon lamjen amasu pangthukani hairi. 2015 gi natural calamity gi relief fund thadok taba amasung revenue quarter line da court complex sabagi mayokta Chandel da ngasi miyamna khongset ama satkhre. Chandel District Civil Society Organization amasung District Court Complex sabagi mayokta semkiba JC-na sinkiba khongset adu Mini Indoor Stadium dagi hauraga DC Office Complex fawba chatuna DC da memorandum amasu pisinke. Khongset adu chatringai mangoinana Mini Indoor Stadium da miyamgi mifam amasu pangthoke. Mifam adu da CNPO gi President WS Karnal Anand, JSC gi Convener NG Bet Napigani Benithansu Sarugya ke. Revenue quarter line da court complex sabayaroi JSC na haijakiba mafam da South Disaster Relief Fund Kudakta Thado Hari June Taramanga Fawgi Manungda Miyamgi Dabi Tabak Oina Pangtok Trabadi Akan Makongjang Sangsingani Hari Ising Chauda Mangkiba Don Magisi Government na Assistant Namo Pabo Pirakri Tuna Bibiramo Habagi Matanga Koina Rally Ma Pangtok Jabani Asi Makasi Chandel Civil Society Makanda Makada Patak Jabani Achibu Matamda Tang Tramanga Manga June Gimung Sida Koina Dimansi Fulfullo Idrabadi Hena Sangsingba Adoba National Vector-Borne Disease Control Tamenglongna District Health Mission Tamenglongi Makada Kang Sandok Palena Sindagi Ngakthoknaba District Level Sensitization amasung Consultative Infam Pangthok Pagaloinana Hidak Lopthoklaba Kangkhal Sing District asigi asa amasung Health Workers singi Khuthangda Yanchokre Tharamaduda ADC Tamenglongi Vice Chairman Guishinang District Malaria Officer Dr. Ajing Maringmaisu Sarugya ke. Government na district asigi dama kangkhal lising kun pirakle. Asa singna kangkhal sing asi niyam da section na yenthokna ba apil tawke. Kangkhal ama yenthokpada asa amana lupatara. Blood sample ama purakpada lupatara mangagi incentive pigani haike. Vice Chairman Wishinang na asa singna thamoi sengna miyamgi thabak tawnana ba apil tawke. NPS na loba mamang thagi tara manga da pangthokiba MCSCC examination prelim 2016 January anoba examination ama July 3 da nomaizing numitta pangthoklagani hari prelim asigi damak admit tawkhraba candidate khudingmakna tha asigi tara manga dagi e-admission certificate www.empsconline.gov.in dagi download tawayagani hari Bisnupur District amadi Thawbal District anigi faunapam oiriba Kumbi IV Road matam sangna sembidabadagi miyamna chathok chasing tawbada kudong sadaba mayoknarakpa adu ningombam ibobina lamdam adongi club organization Kumbi dagi ithai service tawiba Auto Magic Cooperation Society gi members singa kusamna duna semin kre matam sangna miyamna thengnariba kudong sadaba sikhalaga lambi asi semjinbani haina ibobina phongdokle Hauzik Assembly basina matam sangna chaloidaba maramna mari leinaba department na tung koina chatnaba mawong tana semjin binaba pungning singshile petrol purakpa tata tanker ama Sadar Hills ki bongmol khulmanakta turenda tasinbadagi driver aruba phibamda soktuna laikana kre thodo singa se yuk pung manga ga minute kullom chatpa aduda thokibani soglaba driver sigi maming maniyai ma kawi Dimapur dagi scott tawduna lakpada laibak thiba thodok asi nangkibani IMC election gi Moirangkhom polling station 14/8 Sawaizam Nairak Welfare Club ta polling station oiba mafamasi hayeng amuk hana mikhal pangthuklagani ayuki pung 9 dagi nungselgi pung 3 fawba bot thadagani haina State Election Commission gi Secretary Wadarani na khanglakle Sagnairaba Kabi Laishram Samarendrana Laikitabada Manipur Site Parisad amasung Writers Forum Imphal na awama fundurakte Imphal West Police Commando na thasigi amagi nungchel pung aniram tabada DC Office Imphal West ki mamang dagi UNLF
की एक्टिव मेंबर अमा फारे हरे पुलिस की पीआरओ की चरोल अमना फागलबा मी असिगी ममिंग अकोइजम जितेश्वर सही हुंफु अपोको लेकिद्रबा AK जुगेश्वर निंगोंबम अवांग लेकाई दगिने मांगना फुंगरोरपदगी AK-47 की कापा यारिबा मरु तरामापल फंगले हरे हौजिक सानबगी पाव नसिगी सानबगी पावदा वांजिंग तेंथादगी कैंसर की अनाब लैरिबा माइबम रोहित की दमक mateंग पांगनबगी दमक हयेंग नुंगथिल पुंग अहुम ताबदा खुमल लंपाक मेन स्टेडियम दा स्टेट असिगी मसक नायरबा इंडिया टीम दा सरुक यादुना सानरिबा सानरोई सिंगना सेम्बा मतम अमगी इंडिया की कैप्टन रेनेडी 11 अमदी मणिपुर की अहानबा ओइना सेकेंड डिवीजन आई लीग फाइनल राउंड दा अहुमसुबा पोजीशन ताकिबा नेरोका फुटबॉल क्लब अनिगी चैरिटी फुटबॉल मैच सानरगनी हौजिक इंडिया की टूर्नामेंट सिंगी मनुंगदा ख्वाइदगी चावबा अमा ओइरिबा इंडियन सुपर लीग की टॉप 10 की मनुंग चलिबा मणिपुरदगी खांगेंबम थोइथोइना हयेंग सानगदौरिबा मैच असी रोहित की पुंसीगी खंबीरगा मणिपुरदा लैरिबा मियामना mateंग पांगबिबा ओइना येंगबा लाक्पियु फोंदोरक्ले इंडिया की टॉप 10 जनबा अबगी ऑक्शन दो होय लामबा आई मिंग याव अदगी ऑक्शन दो दे मुसनायना सही एक ऑक्शन दा ISL की सानबगी चांस हम फोंगे अदगी चांस फोंगा माना ISL ममांग 2016 की ISL सानब फोंगे सानब मतुंगा चैंपियन ISL की वनम चैंपियन होरे सानबगी इंडियन लीग तो रिजुम योल साइन दम साइन ने दम दौरे जिगा ISL चेन्नई की ममांग से चैंपियन ने तो ये नेशनल टीम इंडिया की नेशनल टीम की चांस फोंगा के मई की कन टॉप हो रहा तो मई नेशनल टीम में तो मई सानने खुमल लंपाक मेन स्टेडियम दा नेरोका फुटबॉल क्लब न सिंधुना सानगदौरिबा रोहित चैरिटी फुटबॉल मैच की ऑफिशियल ओइनबा ऑल मणिपुर फुटबॉल एसोसिएशन ना KS मधुचंद्रबु मैच कमिश्नर L अजित कुमार I रविचंद्र PS लंथोइबा अमदी N इबुंगो रेफरी ओइना खनख्रे खलबसिंग हयेंग नुंगथिल पुंग अनि ताबदा मेन स्टेडियम दा रिपोर्ट तौरनबा खंगलकले Youth Development Center Club Kairau Bitwana Sinduna Maibam Lampakta Team Tara Marina Group Maritokna Khaidokuna Chathariba Ahanba State Level 7 aside under 45 kg Boys Football Tournament ki ngasa sanakiba ahanba match da SDC na LKYDA Team Bibu goal taruk humda anisba match da YDCC na ADA Football Club Arapati bu goal tarani thoi amada awum suba match ki sanakiba da Kuka Team B na YBC bu goal ahum amada amadi marisba match ke sanagi beda CSR na LKYDA team A bu goal mari amada maithiba pikre thasigi tang manga da ahan ba quarter final match oina SWECA amadi Kuka team B ga sanagani anisba quarter final match da YDCC amadi Kuka team A ga sanaragani Imphal da pangthokiba AFC license course da Laishram Ingam Kuman amasung W Samjai Mitei pass tawri hari 2016-17 season ki oina inter district transfer gi apply tawrak pa sanaroi ngasi fawbada nifu sukre hauzik ai ngasagi paw ICAR Lampel Pataki Pangba Paunda Nasigi Kwaidigi Sakiba degree Celsius Kutramatoi Desmik Ama Kwaidigi Ingba degree Celsius Kunmanga Desmik Ahum Nuksita Yoba Isim Manil Gisang Ayukta Sadan Dan Kumari Nuktilda Sadan Kumatoi Waiki Nasigi Nong Chukide Haujaroi bada maroi bapau amukhana Pass tawkiba bill ahum ek onduna chana hanana ba takshiluna bagi damak Chief Minister Okram Ibobina luchingba political party gi mihut kangbu ama Delhi gi damak Imphal thadokre VK Moirangchana JCILPS ki convener in charge oire amadi KSA की फाजन की बात थौई मंगा लागलिबा जून की तांग मापन फावगी मनुंदा थादोक्त्रबदी अकन मखोंजंग संगसिलगनी हाइना सिविल सोसाइटी निपालना फोंदोक्रे
ngasi ko na ISTV ne pizza paw mata solution jare ni tabir ba singwa ka hana kurum jare